Akashbani Imphal, Maibam Dwijamani na pau pazari, ahanbada maruiba pau. Manipur ki Bidhan Sabha Kendra Marigi Maraki Mikhal ki vote hayang thadanaragani. Vote ayuk pung taretagi nungthil pung mga phawba thadanagani. Imphal Jiribam Lambigi irang thong thenglabada tha sigi tarahomdoi phawbugi manungda semba loisalagani hairi. Manipurda COVID-19 positive oiba apunba masing lising kun yogudore ngasi miyoi ani lekhidre. Manipurda COVID care center kunthar manga hangdoktuna layengbagi thabuk sathari amasung Pradhan Mantri na hairi COVID-19 gi laisana prithvi gi ani subalan jawgum malem sinba thungna awaba mayok na halli. Leibak asina malem gi laisat oriba COVID-19 gi mayok ta punna amata oina lanthingnari. Lamdam sigi miyamna sakang naraba miyoi kiyana su lanthing asida mai pakna bagidamag Akashbani Imphal ki ipaw gi kuthangda mipum khudimangna araiba thong ohum face mask upa amaga phut taruk lamna leinaba mai mit amadi khut sa toina hamdotuna taru tanana thamnaba apil tawri. Manipuri film actress Manda Laimana COVID-19 dagi ngakthokna ba sana kanglon sing ngangna saminana ba apil tawraduna hai. Khwai pumna makpu Mandalay mana khurumjari COVID-19 gi laisa chandokpa hengalakliba asigi yenglaga aikhoi khudingmakna virus asidagi ngakthoknaba tangai fadaba chana kanglon ohum ngakna chatminasi yumdagi mapal thorakpa amadi mi yamna tinba mafamda face mask sijinnabiba mi amaga gi marakta futtaruki social distancing thamba amasung sapon natraga hand wash sijinaduna khutsa sengna hamdokpa kawroisi. Vaccine buthoktriba phawbadi section ba haibasina khwaidagi faraba hidakni haiba miyamna henna khangnaraba wafam asi aikhoi kudingmakna ngakna chatminasi haijari tabiriba singbu amukka hanna kurumjari. Haujik mapungaiba pau Manipur ki Bidhan Sabha Kendra Marigi Maraki Mikhal gi vote hayang thadanaba sem saba loire. COVID laisat marakta ahanbo oina Mikhal pangthokatoriba sigi yanglaga sumna amasung ning tamna vote thadaba ngamanaba akanaba thorang kaya lokhale. Ngak senbagi akalba sasil thorang marakta hayang ayuk pung taretagi nungthil pung mga phawba vote thadanagani. COVID-19 laisar ki yanglaga polling station khuding makta asa amasung anganwadi worker amamam thamduna vote thadaba lakpasingda face mask, hand sanitizer, hand glove na singba yanthokna ba thorang tawre. Mikhal asida punna voter lak ama lising kuthra manga henbana mirep taramathoi ki Mikhal gi maraibag lepkani. Voter singna ipik yawdrabasu atopa saktak se taramathoi ki manungda ama yawrabadi vote thadaba yahangani hairi. Maraki Mikhal asida lilong kendrada Congress ama independent ani Wangjing tenthada BJP Congress amasung independent amamam Wangoi kendrada BJP Congress amasung NPP amadi Saitu kendrada BJP ga Congress ka hakthengnana lamba thengnari. Thobal jila gi district election officer N Bandanana Mikhal asigidamuk lokali pasesil thorang sing paladun hai. Voter sing sina hek changakpadagi polling station manungda thermal screening tawjagani moida mask glove sanitizer khoi tawjagani aduga hand washing gi arrangements so khoi thamjare makhatana postal ballot ki facility phanghogdaba voter singna isa gi bilo da tanabiraga khoina sinjaba vehicle sing sida laga vote thada basu yagani handaki Mikhal sibu shanti leiba peaceful oiba free and fair election ama oinaba honabada kendras da leibiriba praja mipum khunimakna sahjok pibiu haina district election officer thawagi maikaidagi appeal tawjari. Raijagi CEO gi database administrator L Sujata Devi hairi hayang pangthoktoriba Maraki Mikhal ningthina amasung niyom sumna pangthoknaba amadi Mikhal gi thabuk thorom sing ELS tracker amasung vote app sinaduna yengsingani. App sing asi sijinabana polling personnel sing makhoi gi polling station sing da asoi engam thoktana yawrabra natraga EVM VVPAT sing asoi engam yawra haibadu app sing asi gi khutang da yengsingani. NHIDCL na hairi irang thong thenglabada tha sigi tarahomdoi phawbagi manungda miyamna satok jasin yanaba honagani. Lok Sabha gi MP Dr. R. K. Ranjan ngasi irang thong samjinmi gi thabak sathariba du hakthengnani yengsilubada wafamasi NHIDCL gi Executive Director Rajiv Sunna MP da phongdokhibani. Magna hai thong asi samjinaba masak leitabana Technopal leba polam khara puruktuna samjilagani. Sri Rajiv Nahai irang thong asi RCC sanaba tender marirak tawkhre adubu tender laukhiba senphamga thong asi sabada sangadaba senphamga sauna khenabadagi highway matraloina athingba thamduna lakhibani. Magna hai irang thong toina tekpagi maroiba maram amadi mal puba gari singna apiba ton masingdagi hena pubadagini. Tungda Paumisingda Wangang Mada MP Dr. Ranjan Nai, Barak Amasung Makru Thong say asigi December Thap Hobada Saba Lushingani Haibiki Tazaba, NSIDCL Nepirakle.
केंद्र की एनडीए सरकार ने इम्फाल जिरीबाम लंबी असी मणिपुर की मियंगफम ओहंदुना लंबी असिदा एरोप्लेन मचा फाव ताब यानब सेमगनी हाइखिबा अदुमक NHIDCL ना थबक तो ओंथोकनबा ऑफिशियल सिंग दा खंगनखी इंडियन रेलवे बोर्ड की मेंबर लोइतोंगबम पोलेन मितेना ngasi खुमजीतुदा रेल लंबी सेमबगी थबक सथरिबा तु सतुनी यंगसिनख्रे खोंसत अदुदा यावकिबा पॉमिसिंग दा श्री पोलेन हाई ख्वाइदगी वांगबा रेल गाड़ी के थोंग असि सागतबगी थबक कन सथरी रेल लंबी अदु सेमगत सागतबगी थबक तोरिबा मियोइसिंग मसिंग यामदना थबक सुरंबा उबदा श्री पोलेन नुंगाइतबा फोंदोलदुना अहेनबा वाकर सिंग हापसिनदुना थुना थबक पाइखनबा ऑफिशियल सिंग दा रिपोर्ट पिरगनी NSNIM अमसुंग भारत सरकार की शांति की वारी मणिपुर की अपुनब सक्तम अमसुंग इंटेग्रिटी दा करिगुम मखल अमतगी अकाइबा थोलकपा यारोय हाइना मणिपुर डेमोक्रेटिक एलायंस की कन्वीनर M तोंबीना अमुहना फोंदोखरे इम्फाल ngasi पॉमिसिंग उनबा मदा श्री तोंबीना हाई शांति की वारोइसिन अम पुरकपा हाइबसी एलायंस असिना तरामना ओइ अदुमैनमक वारोइसिन अदुना येलोंगैदगी लेमिंदरकलिबा कांगलु फुरुपसिंग की मरकता करिगुम मखल अमतगी अकाइबा थोलकपा यारोय अनखेल चयांग प्राइमरी स्कूल M सेलजोल प्राइमरी स्कूल की बिल्डिंग अमसुंग बेतुक खुलदा साबा वेटिंग सेट अमा ngasi ADC चांदेल की चेयरमैन डी रिंगो लमकांग संगाखरे थरमदुदा ADC चांदेल की मकोक थोंगबलु सिंग बसिंग सरु याखी ताबिरिबा पावसी आकाशवाणी इम्फाल दगिनी मणिपुर दा COVID-19 पॉजिटिव ओइबा अपुनबा मसिंग लिसिंग तरामापन सनिपान मरबुद्रामाथोय सुरे हौकिबा पुंग कुनमरिदा नौना मियोइ साम हुंफुतरुक पॉजिटिव ओइबा थेंगनखी पॉजिटिव ओइबासिंग अदुगी मनुंगदा इम्फाल वेस्ट जिला दगी हुमद्रा तरेट अमसुंग इम्फाल ईस्ट जिला दगी निफुमंगा यावरी COVID-19 कमन कंट्रोल रूम नंगसी थादोरक पचेरोल मदाई हाइरिबा मतम असिदा मियोइ अनि लेखिदबगा लोइनना लाइसेट असिदगी सिखिबा अपुनबा मसिंग साम मरबुद्रामाथोय सुरे पुंग कुनमरी असिदा मियोइ सहम निफुनिथोय डिस्चार्ज तौखिबगा लोइनना हौजिक फावबदा डिस्चार्ज तौखिबा अपुनबा मसिंग लिसिंग तरा तरुक मरबुद्रानिथोय सुरे नाबा फबगी सांग सादा 40.8 यौरे हौजिक एक्टिव केस लिसिंग अहुम साथरुक निपान लेरी राज्य की हेल्थ सर्विसेज की प्रिंसिपल सेक्रेटरी बुमलुन मांग बाउलनमना हाइरी राज्य सिदा COVID-19 की लाइसेट थेंगनबा मखाताना अकनबा थबक लौखली इम्फाल की लंफेल पाता लेबा हेल्थ सर्विसेज की डायरेक्टरेट ऑफिस दंगसी पॉमिसिंग उनबा मदा श्री बुमलुन मांगना हाई राज्य की मफम कयादा कोविड केयर सेंटर कुत्रा मंगा हांगतुना अपुनबा फमुंग मसिंग लिसिंग अनि चनी हुंफुमरी लेरे इम्फाल की रिम्स अमसुंग जेरिम्स हॉस्पिटल दा कोविड लायंगनबा फमुंग चनी निफुमंगा डिस्ट्रिक्ट हॉस्पिटल सिंग दा फमुंग मरिफु सिजा हॉस्पिटल दा फमुंग यांखय अमसुंग राज मेडिसिटी दा कोविड की फमुंग कुनमरी हांगतुना लेना असिना नाबा मियोसिंग लायंगली मांगना हाई चीफ मिनिस्टर की हक्सेल की तेंबांग अमसुंग प्रधानमंत्री जन आरोग्य योजना दा हौजिकती COVID-19 ना नारबसिंग लायंगमी खुदोंचाबा पिरी मांगना हाई ममांग थागी कुत्रा माथोइदा लाइसेट असि थेंगनबा अनोपा SOP थोखरे ममांग थागी कुनिपांदगी था सिगी अनि फावबा केंद्र की मिहुर कांगबु अमा लाक्तुना लाइसेट असि थेंगनबगी मतंगदा कुपने यंगसिलमले In the recent past, there was concern about number of beds in our hospitals for COVID, and today RIMS and JNIMS are having total 245 COVID beds. District hospitals are having 80 COVID beds. Then the private hospitals also have started setting up COVID beds. Also for the poor persons, CMHT card and PMJY card will now cover COVID treatment. COVID care center also, we have increased the number of beds. Today we have 35 COVID care centers with total of 2,264 beds. सुरसानपुर ऑटोनोमस डिस्ट्रिक्ट काउंसिल के चेयरमैन टी पौखानलियान फमथादोखरे मसिगी मतंगदा चेयरमैन मसाना राज्यपाल दा सेरोल अमा पिसिनख्रे COVID-19 लाइसेट थेंगनबगी खोंथांगी सरुक अमा ओइना मणिपुर हाई कोर्ट यावना कोर्ट सिंगी सिटिंग मथंग थागी अनि फावबा सिटिंग लेररोय हाई कोर्ट की रजिस्ट्रार जनरल ए गुनेश्वर शर्मा थोकपा सेरोल मनहाई हाई कोर्ट बार एसोसिएशन मणिपुर ऑल मणिपुर बार एसोसिएशन ऑल मणिपुर जुडिशियल ऑफिसर्स एसोसिएशन ऑल मणिपुर जुडिशियल एम्प्लॉयीज एसोसिएशन अमसुंग मरी लेनबा पुंगमकी वारोल तारब मतुंगदा कोर्ट असिगी चीफ जस्टिस ना हुकुम थोखिबनी कोर्ट सिंगी थबक थोरम सिंह वीडियो कॉन्फ्रेंसिंग की खुथांगदा सथगनी हाइरी COVID-19 दगी ngathongna chana kanongsin miyamna humna ngangna chaminana campaign jan andolan manipur da sumapum kaya da leptana pangthokli makok thongba sarkar gi official sing yauna miyam gi lusing ba kaya na chana kanongsin asi ngangna chaminana ba miyam da leptana appeal torakli surasanpur gi divisional forest officer Esther Sarton hai hauji COVID-19 ki virus hauji COVID-19 ki virus hauji COVID-19 ki
Hojik COVID-19 ki virus sendokpa hengat libasi yenglaga ekhoi khudingmakna virus asidagi ngakthoknaba tangai phadraba niyom ahum ngakna chatminnasi ekhoi pumnamakna face mask upnasi foot taruk ki social distance thamnasi soap or hand wash sijinnaduna khutsa sengna hamnasi isa isana cheksinnabasi khwaidagi phaba hidakni haina ekhoi pumnamakna ngakna chatminnasi Civil society organization kaya ki lusing basing nasu laisat asidagi ngakthoknaba mayam punna bhab taminanaba wafam kaya phongtorgli All Jiribam United Clubs Association Azuga ki president Motum Maipakshana hai भारत की प्राइम मिनिस्टर नरेंद्र मोदी ना अक्टोबर 9 दगी हौदोकपिखिबा जन आंदोलन यामना अचुब खोंथांगनी मालेमगी मियोय पुनमक्ता सिंगनरिबा कोविड-19 बु माइथिबा पिनबगिदमक मिपुम खुदिंगना युमदगी मपान थोकपिरकु मतमदा फेस मास्क उपिबा मियाम तिनबा मफमदा मी अमगगी मरक्ता फुट तरुक लामना लैबिबा अबदी सापोर सिनदुना खुद सा तोयना हामबगी हैनबी थंबियो कोविड-19 की हिदाक पुथोक्ति फावबदी मथक्ता हाइजरिबा सना कांगुन सिंह असि ngaना चटपिरबदी तमथिरबा लैना असिबु माइथियो पिबा ngamgani None District Police nasu jila asigi mafam kayada COVID-19 dagi ngakthokna basana kanglon sing miyam na ngakna sanana ba bhab tanbagi thoram panthokli Manipur Startup Scheme ki Outreach Program ki saruk ama oina ngasi Manipur Sarkar ki Planning Department ki Commissioner Deves Dewalna Department asigi official singalwenena ukhulda jila adugi naha oribo entrepreneur singa wari sanakre District Administration na sinba thoramduda social organization kaya susarwiaki Civic Action Program ki makhada CRPF ki kunchani thoi suba battalion saba water reservoir ama ngasi Surasanpur jila ki lamdan kawi khulde khusin nakre Thormaduda battalion asigi commandant Ais Ranjit amasung mapamadugi kholgi lusing basing sarwiyaki Hawjik kidni animak na adun lairiba DDK Imphal ki news unit ki stringer Koizam Dhirazat ki Langthabalda leiba mayumda ngasi DDK Imphal ki news unit ki maikaiti ki sel ki mateng pangkhre sel ki mateng adu Dhirazat ki apokpi mamada DDK Imphal ki news editor Nomaithem Nandona lusingba unit asigi staff singna khusinaki Life Savers Manipur na sinduna lemna e dan tobagi thormamba ngasi rims ki blood bank ta pangthokre thormaduda naha wiriba miyoi kiana e dan tawki Akashbani Imphal gi pau tabiri Pradhan Mantri Narendra Modi na hairi malemda hausi COVID-19 gi laisat asina prithvi gi ani subalanjau gumna malem sinba thungna awaba mayok na hali Italy gi Pradhan Mantri Giuseppe Contega video conferencing ki khutang da pangthokpan bifamda saru yara duna Sri Modi na hai malemda hausi mayok dariba COVID-19 gi samasya asi punna thengnamina bagalena malem gi lepak singda laisat asina singriba kaya asi ko anduna anoba mayon amada purakna bahonami nagadabani COVID-19 na Italy da sian kiba kaya adugi damakta su Pradhan Mantri lepak asigi miyam gi mahut silaga awaba phongdokli hairi magna hai Italy da lena asina awa ana tahaliba kaya adu yenglaga tongan balibak sing lena asigi mayok ta sangsaliba khongjang kaya adugi khudung induna chanmina batangai phade Kendra Sarkar na hairi lebak asida COVID-19 naba pharakpagi sangsa marudrani thoi dasmik ahumani yaure hauki bapung kunmari khakta da miyoi lising yankai mari hena lena asidagi naba phakhi masi tharaga hauji phawbada lebak asida lena asidagi phakhi bamigi masing lakh 138 lising humphumanga hele naba phabagi sang asi positive oiba masing dagi sada taruk dasmik ama mapan hele naba phabagi masing henkalagli basi maroina sarkar na test tobagi sang hengalanba ana basinga samnaruba miyoi sing pak sana thidobagi thabuk sathaba amasung ningthina layeng sathabadagin hairi Hawjik active case lakh manga lising kun khaktangai re Haksel Mantralaya ki paun hai lebak asigi raja tara amasung union territory singda positive oiba masing dagi naba phakiba masing na sada humdrani fan gi sang de henduna sali hauki bapung kun mari da nauna miyoi lising nifu taret satruk kuntrani pan positive oiba thengnaki masi tharaga hawjik phawada positive oiba masing lakh marifu mari hele hawjik laina asidagi sebigi sang sada ama dasmik mari mapan da hantare hauki bapung kun mari da miyoi satruk humudra laina asina maram oiduna leikidabagolena siba migi masing punna lakh ama lising kun mari samapan marifu manga sure Loiselakpada COVID-19 dagi ngakthonaba face mask upa foot taruk lamna leiba khutsa amadi mai mit taru tanana thamba haiba asamba thong ohumasi ngakna sarpinaba amuhana ningsingjari aroibada maroiba pawmu Manipur gi Vidhan Sabha Kendra mari gi maraki mikhal gi board hayang thadana nagani board ayuk pung 3 taki nungthil pung manga phaw thadana nagani Imphal Jiribam lambi gi irang thong thenglabada tha asigi tarom toi phobagi manungda sembalo silagani hairi Manipur da COVID-19 positive oiba apunba masing lising kun yagodarai ngasi miyoi ani lekhidre Manipur da COVID Care Center kunsa manga hangdokduna layang bigi thabuk sathari amasung Pradhan Mantri na hairi COVID-19 gi laisana prithvi gi ani subalanjau gum malem sin bathungna awaba mayok na halli paulai sare